थंगाल जनरल की विचार मणिपुर की पॉलिटिकल ऑफिसर मेजर मैक्सवेल न तौरमी मे की तांग कुनिथोइदगी साखी सिंगी जबान लौब हौरगा मे की तांग कुनिपानदा जबान लौब पुमलोई लोइसिलमी मे की तांग कुनिथोइ कुनमंगा कुनतरेत अमसुंग कुनगनिपान नुमित मरीनी चंगखि ख्रिस्ताब्द लिसिंग अमग चनिपान मरिबुद्रा माथोइगी जुन की तांग अमदा राय हाइदोकलमी अमसुंग मखागी मराल अनि असि सिरमी अहानब मरालदा ख्रिस्ताब्द लिसिंग अमग चनिपान मरिबुद्रा माथोइगी मार्च की तांग कुनमरी नत्रगा अदुवाइदा थंगाल जनरल ना महारानी विक्टोरिया की मथक्ता लान होखी अनीशुब मरालदा असम की चीफ कमिश्नर मिस्टर क्विंटन निफुनिथोई सुब गुरखा रेजिमेंट की लेफ्टिनेंट सिम्सन निफुहुमदोई सुब गुरखा रेजिमेंट की कर्नल स्किन अमसुंग असम की चीफ कमिश्नर की असिस्टेंट सेक्रेटरी मिस्टर कासिन्स हातपद यावे मराल अनी असिगिदमक थंगाल जनरल बु सीद्रि फाउबा ngak फारसी तौदुना हातनब हुकुम पीकी राय असि पथोक्तुना जनरल मसादा तहल्लमे सीरिबा मराल सिंह असिगी मायोक्ता थंगाल जनरल ना जुन की तांग 19 दा भारत की वाइसरॉय अमसुंग गवर्नर जनरल दा अंग्रेजी दा इबा मेमोरियल अमलानखत्तुना महाकी थवाई कनबीनबा हाइजरमे मदुदा ब्रिटिश ऑफिसर सिंगना मथौना फबा अमसुंग सरकार दा मतेंग पांगबदा पिरंबा सर्टिफिकेट 12 हापकी मेमोरियल अदुदा पनकी मदुदी महाक मसागी सही 35 हाइरक्ते तुंगी असा उद्रे नासु ताद्रे था अमदगी हेना जेल दा लेरकपदगी पंगल सु यामना सोले महाकी मरल मथुम पुमनमक्सु गवर्नमेंट न मतपीख्रे महाकी नुपी अंगांग फावबा लेफम लेत्रे लाइबक थीरबा लाइरबा अहल ओइरबा अमगी निंगसिंग सेरोल असिदा थौजान बिदुना थवाई कनबीनबा हाइजरमे अदुबो मेमोरियल असी वा ओइना लौखिद्रे सही असिगी अगस्त की तांग 10 दा सिमलादगी टेलीग्राम ओइना मखागी सेरोल असी लाखे मणिपुर फील्ड फोर्स की कमांडिंग ऑफिसर मेजर जनरल कोलेटना अगस्त की तांग 18 दा फंखे वारोल दे असिने The government of India considered that Thangal Singh, alias Thangal General, was properly convicted of murder and direct that the sentence of death be carried into execution. भारत सरकार ने थंगाल सिंह और फे थंगाल जनरल बो हाथ पगी मरा लई रे हाइन लौरे हाथ पगी दंडी अदु पांगथोक न बो हुकुम पीरे भारत सरकार की अयाब फंगबगा जुबराज तिकेंद्रजित अमसुंग थंगाल जनरल अनीमकपु ख्रिस्ताब्द लिसिंग अमग चनिपान मरिबुद्रा माथोइगी अगस्त की तांग 13 सगोल सेन नुमित्ता फारसी तौदुना हाथ नब फिरेप लौखे वाफम असी फारसी तौगदबा नोंग मवालिंगै हाइबदी अगस्त तांग 12 युमसकैसा नुमित की नुमिदांग वाइरमदा थंगाल जनरल दा खंगहलमे अमसुंग मरी मता मसा मसु सिंगा उनहलमे नुमित असिदा चीफ पॉलिटिकल ऑफिसर ना अंग्रेजी अमसुंग मैतै लोंदा अखन्नब चेरोल पुथोक्तुना प्रजा सिंगदा वाफम असि लाउथोकलमे इंग कुमजा लिसिंग अमग चनिपान मरिबुद्रा माथोइगी अगस्त की तांग 13 सगोल सेन नुमितने तिकेंद्रजित अमसुंग थंगाल जनरल अनीमकपु मतम अमतदा फैदाबुंगदा फारसी तौनबा सगाई अनि सागतलमी फारसी तौब नंगननबा यामना हथु हथु सारमे मतम मदुदा फैदाबुंग असि कैथेल अचौबा अमा ओइरमे मसिना ताई मदुदी अथौबा अनीमकपु फारसी तौखिबा मफम असि मियामना उननबा कैथेल मयाई मक्तदने अमसुंग मतमसु कैथेन तिनखलकपा मतमने थौदोक असि मणिपुर दा लंदाब चलमदाई तेंगोल अहुम की कमांडिंग ऑफिसर जनरल कोलेटा गवर्नर जनरल ना
ꯈ꯭ꯔꯤꯁꯇꯥꯕꯇ 1974 ꯏꯪꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16ꯗ ꯄꯤꯈꯤꯕ ꯄꯥꯎꯇꯥꯛ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯗꯟꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯖꯣꯕꯔꯥꯖꯄꯨ ꯅꯨꯡꯁꯤꯕ ꯃꯤ ꯀꯌꯥꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯂꯥꯛꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯃꯤ 9,000 ꯂꯣꯝ ꯇꯤꯟꯈꯤ꯫ ꯅꯨꯄꯤꯅ ꯅꯨꯄꯥꯗꯒꯤ ꯃꯁꯤꯡ ꯍꯦꯜꯂꯤ꯫ ꯃꯤ ꯌꯥꯝꯃꯟꯗꯨꯅ ꯁꯥꯃꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯇꯛꯊꯣꯛꯂꯝꯃꯤ꯫ ꯐꯥꯔꯁꯤ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯔꯥꯡ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯀꯣꯂꯦꯠꯅ ꯑꯒꯁ ꯇꯥꯡ 12ꯗ ꯇꯧꯈꯤꯕ ꯑꯣꯔꯗꯔ ꯅꯝꯕꯔ 496 ꯑꯦꯛꯖꯤꯀ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯊꯧꯕꯥꯡꯈꯤ꯫ 12ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯔꯥꯏꯐꯜ ꯄꯥꯏꯕ ꯁꯤꯐꯥꯏ 200ꯅ ꯐꯥꯔꯁꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗꯒꯤ ꯐꯥꯔꯁꯤ ꯁꯒꯥꯏ ꯐꯥꯎꯕ ꯀ꯭ꯋꯥꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯥꯔꯁꯤ ꯁꯒꯥꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯜꯗ 12ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯤꯐꯥꯏ 150, ꯈꯥ ꯊꯪꯕꯗ 94ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯤꯐꯥꯏ 150 ꯂꯩꯔꯝꯃꯤ꯫ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ 12ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯤꯐꯥꯏ 50 ꯑꯃꯁꯨꯡ 94ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯤꯐꯥꯏ 50 ꯄꯨꯟꯅ ꯁꯤꯐꯥꯏ 100 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ 94ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯔꯅꯦꯜ H. ꯏꯚꯥꯟꯁꯅ ꯀꯃꯥꯟ ꯇꯧꯔꯝꯃꯤ꯫ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯤꯟꯗꯣꯔꯛꯀꯗꯕ 94ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯔꯥꯏꯐꯜ ꯄꯥꯏꯕ ꯁꯤꯐꯥꯏ 50 ꯑꯃꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4:15 ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯒꯤ ꯀ꯭ꯋꯥꯇꯔ ꯒꯥꯔꯗꯇ ꯀ꯭ꯋꯥꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡ 4:35 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯨꯕꯔꯥꯖꯄꯨ ꯐꯥꯔꯁꯤ ꯁꯒꯥꯏ ꯇꯥꯅ ꯊꯤꯟꯗꯣꯔꯛꯂꯝꯃꯤ꯫ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯕꯨ ꯊꯤꯟꯗꯣꯔꯛꯄ ꯁꯤꯐꯥꯏ 50 ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯜꯂꯒ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯄꯨꯔꯝꯃꯤ꯫ ꯊꯤꯟꯗꯣꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯃꯝꯅ ꯂꯨꯆꯤꯡꯂꯛꯈꯤ꯫ 9ꯁꯨꯕ ꯕꯦꯡꯒꯣꯜ ꯃꯥꯎꯟꯇꯦꯟ ꯕꯦꯇꯔꯤꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔꯅ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯁꯤꯐꯥꯏ 10-10ꯒꯤ ꯆꯥꯡꯗ ꯃꯥꯏꯀꯩ 4ꯒꯤ ꯁꯤꯐꯥꯏ 90ꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯒꯖ 50-50 ꯂꯥꯞꯅ ꯂꯩꯍꯟꯅꯕ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯃꯁꯨ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤꯗꯤ ꯗꯔꯀꯥꯔ ꯍꯦꯛ ꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯅꯕ ꯔꯤꯖꯥꯔꯚ ꯐꯣꯔꯁꯅꯤ꯫ ꯇꯤꯜꯂꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯚꯣꯁꯠ ꯃꯥꯔꯁꯦꯜ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ A. ꯀꯣꯜꯃꯦꯟ ꯌꯥꯎꯔꯝꯃꯤ꯫ ꯑꯀꯛꯅꯕ ꯃꯇꯝꯗ ꯖꯨꯕꯔꯥꯖ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯄꯨꯊꯣꯔꯛꯈꯤ꯫ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯔꯁꯤ ꯁꯒꯥꯏ ꯃꯊꯛ ꯇꯥꯅ ꯃꯈꯣꯡꯅ ꯀꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯅꯤꯄꯥ ꯊꯣꯛꯅ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯁꯒꯥꯏ ꯃꯊꯛ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯐꯥꯔꯁꯤꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯄꯥꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯅ ꯌꯦꯛꯅꯕꯅ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯗꯤ ꯅꯥꯁꯤꯟꯅꯗꯨꯅ ꯐꯥꯔꯁꯤꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯀꯥꯈꯠꯄ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯄꯨꯈꯠꯂꯝꯃꯤ꯫ ꯁꯥꯔꯖꯟ ꯑꯃꯅ ꯖꯦꯅꯔꯦꯜꯒꯤ ꯃꯔꯦꯡꯕꯥꯟꯗ ꯄꯣꯞ ꯄꯣꯞ ꯐꯨꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯣ ꯑꯍꯟ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ." ꯊꯪꯒꯥꯜꯅ ꯃꯉꯣꯟꯗ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯪꯒꯥꯜꯅ ꯃꯀꯣꯛ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯧꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯔ, ꯖꯦꯅꯔꯦꯜꯅ ꯍꯧꯒꯠꯂꯣꯏ ꯍꯥꯏꯔꯤ." ꯁꯥꯔꯖꯟ ꯑꯗꯨꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯃꯉꯣꯟꯗ ꯁꯣꯛꯅꯕ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯒ ꯌꯦꯡꯉꯨ." ꯃꯁꯤꯁꯨ ꯍꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯪꯒꯥꯜ ꯂꯦꯡꯕ ꯐꯥꯎꯕ ꯂꯦꯡꯉꯝꯗꯦ꯫ ꯅꯤꯄꯥ ꯑꯃꯅ ꯊꯧꯔꯤ ꯁꯥꯡꯗꯣꯛꯅꯕ ꯐꯥꯔꯁꯤ ꯁꯒꯥꯏ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯊꯧꯔꯤ ꯑꯗꯨ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤ ꯉꯛꯁꯝꯗ ꯃꯑꯣꯡ ꯆꯥꯅ ꯁꯥꯔꯖꯟ ꯑꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯉꯛꯁꯝꯗꯁꯨ ꯁꯝꯖꯤꯜꯂꯒ ꯑꯊꯧꯕ ꯑꯅꯤꯃꯛꯄꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯑꯅꯤꯃꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯡ ꯑꯃ ꯌꯥꯟꯗꯨꯅ ꯊꯝꯈꯤ꯫ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ A. ꯀꯣꯜꯃꯦꯟꯅ
ꯐꯥꯔꯁꯤ ꯁꯒꯥꯏꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯊꯧꯕ ꯑꯅꯤꯃꯛꯀꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯏꯔꯝꯃꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯅꯁꯨ ꯃꯃꯥꯡꯃꯛꯇꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯈꯤ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯤꯟꯗꯥ ꯇꯧꯅꯔꯛꯈꯤ ꯕꯪꯒꯂꯥ ꯑꯃꯗꯤ ꯑꯪꯒ꯭ꯔꯦꯖꯤ ꯁꯦꯐꯣꯡꯁꯤꯡꯗ ꯑꯂꯣꯆꯅꯥ ꯇꯧꯅꯔꯛꯈꯤ ꯃꯗꯨ ꯐꯣꯡꯈꯤꯕ ꯁꯦꯐꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯤꯠꯕꯥꯗꯤ ꯁꯟꯖꯤꯕꯤꯅꯤ ꯁꯃꯥꯆꯥꯔ ꯕꯪꯒꯕꯥꯁꯤ ꯆꯟꯗ꯭ꯔꯤꯀꯥ ꯖꯟꯃꯚूमि ꯁꯤꯡꯊꯥꯕ ꯌꯥꯏ ꯃꯈꯣꯏꯅ ꯅꯩꯅꯈꯤ ꯃꯗꯨꯗꯤ ꯀꯦꯁ ꯍꯧꯔꯛꯄ ꯀꯥꯟꯗ ꯎꯀꯤꯜ ꯂꯦꯞꯍꯟꯒꯦ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯎꯀꯤꯜ ꯂꯩꯇꯦ ꯀꯁꯥꯔꯗꯒꯤ ꯅꯦꯛꯀꯦ ꯍꯥꯏꯖꯕꯗ ꯀꯣꯔꯠꯅ ꯌꯥꯔꯛꯇꯕ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯔꯥꯖ꯭ꯌ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯑꯃꯅꯤ आयन वांगमदने मियोइबगी अधिकार मांगहनबने मदुगी मथक्ता मार्शल कोर्ट की मथक्ता अपील तौजगे हाइबदसु यादबा अमसुंग उकिल यावहनदबा असि कोर्ट अदुना नत्रगा साहेब सिंगना तौनिंगबता तौबगी खुदोंग चाबा लौबने मखोइना नैनखि टिकेंद्रजितपु विचार तौखिबा कोर्ट अदु पार्लियामेंट न सेमबा आयन अमगी मखादा सेमखिबा नते जज ओइखिबा मियोइ अहुमक आयन हैबा मी नते हिरम मसिदा ममिंग चलबा हिस्टोरियन डॉक्टर रमेश चंद्र मजुमदारना टिकेंद्रजित सिंहबु तौखिबा विचार मतौ अदु विचारनी हाइना लौबा यादे अदुगा मिहाद अदु जुडिशियल मर्डरनी हाइना आलोचना तौरमी मसी मसु पलमे मदुदी टिकेंद्रजितना आयन गी अयोबी दंदी फंगलिबा अदु मराल गिदमक नत्ते मथौना अमसुंग मरिंगजेल लैबगिदमक्तने टिकेंद्रजितपु नमदुना फानब थौरांग अदु हिंसा याइतंबगी थौदौनी हाइना द स्टार कौब सेफोंग फोंखि खुदोंग थिबा थोखिबा सिना भारतता मिखा पोनब कोकनबगी वखल संदोकपनी हाइना लौई मसी फ्रांस की पाउसे सोलेम द फोंखि थोखरिबा थौदोक असि हौबदगी लोइबा फावबा इफत फत्तब थौदोकनी हाइना लंदन द रिव्यू ऑफ रिव्यू न फोंखि गवर्नर जनरल लॉर्ड लाउंसटाउन टिकेंद्रजितपु सीबगी दंदी पीद्रबदी महाक फम थादोकनी हाइबदुना महारानी की मिंगचत थ्यनखि लॉर्ड लाउंसटाउन की पॉलिसी अदुना अंग्रेज अयाम्बा इकाइबगा लोइनना टिकेंद्रजित की दमक्ता नुंगाइतब फोंदोकनखि अहोइनदम ब्रिटिश गवर्नमेंट की अंडर सेक्रेटरी सार सॉन गॉसना भारत सरकार यामना साथीना इकाइबा पीबा टेलीग्राम तौरखि टिकेंद्रजितपु हाटखिबा मिहाद असि फोर्स सिजनदुना आयन गी वांगमदा हाटखिबने विचार मतौ अदुसु फागी फरांगी विचार मतौनी हाइना मुसौरी द लेरंबा कैप्टन A.W. हर्सेना मागी मणिपुर कौबा लाइरिकते इरि मसी मसु पल्ली मदुदी मखोइना पामलिबदी हाना हालु कोन विचार